ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤꯁꯤꯡ ꯊꯥꯗꯣꯔꯛꯎ ꯍꯥꯏꯕ ꯗꯤꯃꯥꯟ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯇꯧꯔꯗꯨꯅ ꯀꯧꯈꯤꯕ ꯄꯨꯡ 94ꯒꯤ ꯁꯠꯗꯥꯎꯟ ꯑꯇꯣꯞꯄ ꯄꯨꯡ 94 ꯑꯃꯒ ꯑꯃꯨꯛ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯄꯤꯑꯦꯝ ꯃꯣꯗꯤꯒꯤ ꯚꯤꯖꯟꯕꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯊꯣꯡꯒꯥꯝ ꯕꯤꯁ꯭ꯋꯥꯖꯤꯠꯅ ꯊꯥꯎ ꯁꯦꯞ ꯇꯧꯅꯕ ꯑꯃꯗꯤ ꯀ꯭ꯂꯤꯟ ꯑꯦꯅꯔꯖꯤ ꯄ꯭ꯔꯃꯣꯠ ꯇꯧꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯎꯗꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯚꯦꯍꯤꯀꯜꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯅꯥꯒꯥꯁꯤꯡꯅ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯆꯥꯅꯕ ꯌꯦꯟꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯔꯤꯖꯔꯚ ꯐꯣꯔꯦꯁꯇꯤ ꯇꯣꯛꯈ꯭ꯔꯣ, ꯂꯅꯥꯏ ꯂꯧꯐꯝꯗꯒꯤ ꯂꯩꯕꯥꯛ ꯀꯣꯠꯄ ꯂꯣꯅ ꯌꯥꯗꯦ ꯍꯥꯏꯅ ꯑꯦꯛꯁ ꯁꯤ ꯑꯦꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯋꯥꯔꯣꯜ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯂꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯥꯒꯥ 3 ꯑꯗꯨ ꯊꯥꯗꯣꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯥꯒꯥꯅ ꯐꯥꯖꯤꯜꯂꯤꯕ ꯀꯨꯀꯤ 13 ꯑꯗꯨ ꯊꯥꯗꯣꯛꯇꯅꯕ UNCꯗ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯅ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯃ ꯗꯦꯜꯂꯤꯗ NCBꯅ ꯐꯥꯔꯦ ꯍꯥꯏꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠ ꯐꯥꯎꯔꯒ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯀꯦꯁ ꯀꯌꯥꯗ ꯆꯦꯟꯅꯩ ꯍꯥꯏꯅ NCBꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯅꯥꯔꯀꯣꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣ NCBꯅ ꯇ꯭ꯔꯥꯟꯁꯅꯦꯁꯅꯦꯜ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯅꯦꯠꯋꯥꯔꯛ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯗ ꯆꯤꯟꯇꯨꯋꯥꯟ ꯑꯦꯂꯥꯏꯁ ꯇꯨꯋꯥꯡꯒꯥ ꯀꯧꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯔ ꯑꯃ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯐꯥꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯣꯟꯅꯕ ꯉꯝꯈꯩꯗ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯑꯆꯧꯕ ꯈꯨꯠꯄꯨ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ NCBꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯗ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ NCBꯅ ꯍꯥꯏ ꯃ꯭ꯌꯥꯟꯃꯥꯔ, ꯃꯤꯖꯣꯔꯥꯝ, ꯃꯅꯤꯄꯨꯔ, ꯑꯁꯥꯝ, ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯈꯨꯠꯄꯨ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯆꯤꯟꯇꯨꯋꯥꯟ ꯐꯥꯔꯕꯅꯤꯅ ꯇ꯭ꯔꯥꯟꯁꯅꯦꯁꯅꯦꯜ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯅꯦꯠꯋꯥꯔꯛ ꯑꯁꯤꯗ ꯌꯥꯎꯕ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯃꯊꯪ ꯐꯥꯕ ꯉꯝꯂꯒꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔ ꯐꯥꯎꯔꯒ ꯄꯨꯁꯤꯜꯂꯛꯄ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ꯫ NCB ꯑꯃꯁꯨꯡ ꯑꯇꯩ ꯗ꯭ꯔꯒ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯀꯌꯥꯅ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒ ꯑꯦꯟꯗ ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁꯇꯦꯟꯁꯦꯁꯀꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯐꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯗ ꯆꯤꯟꯇꯨꯋꯥꯟ ꯍꯥꯏꯔꯤꯕ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯨꯝꯖꯥ 2025ꯗ ꯆꯝꯐꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯍꯦꯔꯣꯏꯟ ꯑꯃꯁꯨꯡ ꯃꯦꯊꯥꯝꯐꯦꯇꯥꯃꯤꯟ ꯂꯂꯣꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯀꯌꯥ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯀꯨꯝꯖꯥ 2023ꯗ ꯃꯤꯖꯣꯔꯥꯝꯒꯤ ꯑꯦꯛꯁꯥꯏꯖ ꯑꯦꯟड ꯅꯥꯔꯀꯣꯇꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ NDPSꯀꯤ ꯀꯦꯁ 6 ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2024ꯗ NCB ꯑꯒꯔꯇꯂꯥ ꯖꯣꯟꯅ ꯃꯦꯊꯥꯝꯐꯦꯇꯥꯃꯤꯟ KG 13 ꯑꯃꯁꯨꯡ ꯍꯦꯔꯣꯏꯟ KG 2.8 ꯐꯥꯈꯤꯕꯒꯤ ꯀꯦꯁꯇ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏ NCBꯅ ꯐꯥꯕ ꯆꯤꯟꯇꯨꯋꯥꯟꯅ ꯑꯅꯤꯁꯨꯕꯅꯤ꯫ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟ ꯈꯛꯇꯗ ꯃꯃꯥꯡ ꯆꯍꯤꯗ NCBꯅ NDPSꯀꯤ ꯀꯦꯁ 94 ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ 113 ꯐꯥꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯦ꯫ NH2 ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ ꯍꯥꯏꯅ ꯃꯥꯏꯃꯣꯝ ꯑꯅꯤꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯊꯤꯡꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯀꯌꯥ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭ꯔꯥꯏꯚꯔ ꯑꯦꯟꯗ ꯃꯣꯇꯣꯔꯁ ꯋꯥꯔꯀꯔ ꯌꯨꯅꯤꯌꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯃꯣꯝ ꯑꯅꯤꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯃꯍꯥꯔꯥꯕꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠ 5ꯅꯤꯔꯣꯝ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯦꯡ, ꯊꯥꯎ, ꯊꯨꯝ, ꯑꯥꯂꯨ, ꯏꯁꯤꯡꯅꯆꯤꯡꯕꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯣꯡꯆꯠꯇ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯂꯝꯕꯤ ꯊꯤꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯤꯈꯨꯂꯦꯟꯗ ꯄꯣꯠ ꯄꯨꯔꯛꯄ ꯏꯝꯐꯥꯜ ꯌꯧꯒꯗꯕ ꯒꯥꯔꯤ 200ꯔꯣꯝ ꯑꯃꯁꯨꯡ ꯂꯥꯏꯔꯧꯗꯅ ꯒꯥꯔꯤ 140ꯔꯣꯝ ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯒꯥꯔꯤꯁꯤꯡ ꯑꯁꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯌꯥꯎꯅ ꯅꯣꯡꯃꯗ ꯆꯪꯕ ꯄꯣꯠꯂꯝ ꯀꯌꯥ ꯌꯥꯎꯔꯤ꯫ ꯒꯥꯔꯤꯁꯤꯡꯗ ꯄꯨꯔꯛꯄ ꯇꯤꯜꯍꯧ, ꯑꯥꯂꯨꯅꯆꯤꯡꯕꯁꯤꯡ ꯄꯨꯝꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯗ꯭ꯔꯥꯏꯚꯔ ꯀꯌꯥ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯅꯨꯃꯤꯠ 5ꯅꯤꯔꯣꯝ ꯂꯩꯔꯛꯄ ꯑꯁꯤꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯔꯚꯦ ꯇꯧꯕꯤꯌꯨ ꯍꯥꯏꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯤꯌꯥꯡꯂꯝ ACꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯛꯃꯥꯏꯖꯤꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯗꯤ ꯑꯔꯣꯡ ꯅꯣꯡꯃꯥꯏꯈꯣꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯈꯨꯜ ꯅꯝꯕꯔ 67, ꯍꯤꯌꯥꯡꯂꯝ 67A, ꯈꯣꯏꯗꯨꯝ ꯂꯝꯖꯥꯎ 83, ꯂꯐꯨꯄꯥꯠ 84, ꯑꯔꯣꯡꯗ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯂꯕ ꯏꯔꯝ ꯈꯣꯡꯂꯝ ꯂꯝꯕꯤ ꯁꯂꯝ ꯂꯩꯔꯛꯁꯤꯡꯒꯤ ꯁꯛꯇꯝꯁꯤꯡ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕꯁꯤꯡꯅ ꯈꯣꯞꯆꯤꯜꯂꯛꯄꯅ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯥꯎꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅ ꯁꯦꯛꯃꯥꯏꯖꯤꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯂꯦꯚꯦꯜ ꯃꯜꯇꯤꯄꯔꯄꯁ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯛꯆꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯃꯥꯔꯀꯦꯁꯟ ꯄꯥꯡꯊꯣꯛꯄꯤꯗꯨꯅ
miyamna thengnariba awaba si kohanaba honabiyo India ki Central Sponsor Flagship Program ki makhada paikhatkhiba thabaksing ariba anoba khudimak punna government ki data record thambiduna afaba sakhotba khunai ama oinaba thabaksing paikhatbiyo haire India ki aronba agenda ama oigani haina waike direda phongdokhre Miyoi kia terrorist singna hostage oina fajenduna thamliba sida malemgi oina military mapangal kanbada marisuba lebak oidiba India na ngasi phawba miyoi sing adugi langla langjal amata khanghandana thamliba si India langa ki aronba agenda oigani haina kokomi gi convener YK dire na phongdokhre kokomi gi mijang makhada ngasi Thawal district ki manungsana leba Thoksom community hall da Thoksom apunba lamjing mera lob Thoksom Youth Development Association Thoksom Youth and Students Development Organization sana khusamnaraga pangthokiba mifam amada YK dire na wafaba si phongdokhibane mahana makhata na haikibada phajinduna thamliba hostage sing adugi langla langjul amata India na ngasi phawba puthokpa ngamdaba se angakwa poi masina thawdosida India langa ki khudyaw bra habisi wahang ama oire maitai naga amasung Kuki haina ahum thokna hana handuna India na Manipur ase loisena bahonare hauze thokliba thawdo watokya sida proxy army sizinare habisi kakpa yaroi daba wafamni haike amaronda wangkhay ayang palidasu India ki proxy war lepo haina wakan mifam jathake wakan mifam adada kokomi ki core members singsu wanga ke haire lambi sembidrabadi khongjang sangsalagane haina phongdorakhre Thasiki kungamanga phawbugi manungda pawbi tek miyam ki lifeline oidiba pawbi tek lam khaidagi top upokpi phawbugi kilometer 6.5 sangba lambi asi semdaba tarabadi pawbi tek development forum amasung miyam ka loinana democratic oiba khongjang sangsalagani haina forum asigi president Mahibur Rahman na phongdoraklei pawbi tek mayale kaida leba forum asigi office ta pangthokiba pawgi mifam amada mahana makhata na haikibada lambi asi sembinaba kendra ki MLA su oidiba minister loken amasung Imphal West ki DC da complaint kya tawrabasu ngasi phawba sembidana leiri haire kautrukta ki lanjena duna masa masa gi mayumta hanjenduna leiba hauraklaba singgi phibam CM Khyamchan hakthengnana yingsinkhre 2023 May 3 dagi hauna Manipur da thokliba irang asina maram oiduna Imphal West district ki manungchana leiba kautrukta gi lanjena duna leirakhiba miyosing amuhana yum saduna leiba hauraklaba singgi haujik oiba phibam Manipur gi Chief Minister Y Khyamchan yingsinkhre Chief Minister gi yangsan khongsat adada Sekmai AC gi MLA Haikham Dingo amade Thanga AC gi MLA Tongbram Robindro amade lenga ki official singsu sarugya ke khongsat adada haujik khunja singna thengnari bu khudong sadaba sing Chief Minister gi maphamda pawdam ke Chief Minister Y Khyamchan khunja singa hak thengnana unaduna wari sarba matungda phongdokhibade Pradhan Mantri Awas Yojana scheme gi makhada yum sanabagi senpham oina lupalla amaga lising kuntra phangada badugi mathakta Union Home Ministry dagi lupalla amaga lising humudra punna lupalla ahum phangangane masida awat apa leirabasu Sekmai kendra gi MLA Haikham Dingo gi khuthangda pangbe aba mateng pangna bahonagane loinana mari denaba Bharat lenga ki ministry da se iduna lanjana rubadagi hauji khunda laita aba horoklaba khunja singi damag yum sanaba amade makhata na pibi aba tengbang singa do lenga na pi na basu honagane haina su Chief Minister na phongdoke Manipur yauna North East ki state sing da nongkan na suraba yai haina IMD na phongdorakhre IMD ki report matungina ngasi Manipur yauna North East ki state sing amade leba asigi tongan mafam sing da kan banung suraba yai haide report asigi matungina Manipur Sikkim amade atopa awang nongpo ki state sing da orange alert lauthokre amarom da Madhya Pradesh Rajasthan Uttar Pradesh amade Vijayawada na singbada ka hena sabagi phibam ayok naraba yai haide CBSE ki class 9 amasung 10 da lol ahong compulsory oina tamba hauragani haire Central Board of Education CBSE ki class 9 amadi 10 tamleba mahiroi singda sahi asigi July amadagi hauna lol ahong compulsory oina tamba hauragani haire hiramasiga mari leinana board na thokpa warol amagi matungina leba asigi lol ani yauna punna lol ahum sungsoi soidana tamba hauragani masi NEP National Education Policy 2020 amadi National Curriculum Framework Course Education mari leinana paikhalakpa thaurang ni haire CBSE gi matungina ahum suba lol adude class 10 gi board parikha da yauroi adubu mahisang sing aduda internal oina yengsanbagi thabak tawgani CBSE gi certificate su yaugani haire Central Force ki makhong da kualaga kyang kuina hingo hairibano lengak pa hitraga di tokpiro haina em tombi na phongdokhre
ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯤꯡꯉꯣ ꯍꯥꯏꯔꯤꯕꯅꯣ? ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯗꯅ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯌꯥꯝ ꯀꯨꯏꯅ ꯇꯦꯔꯣꯔꯤꯁꯠ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯠꯇꯣꯛꯅꯍꯟꯒꯗꯧꯔꯤꯕꯅꯣ? ꯂꯩꯉꯥꯛꯄ ꯍꯩꯇ꯭ꯔꯒꯗꯤ ꯇꯣꯛꯄꯤꯔꯣ ꯍꯥꯏꯅ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯑꯦꯝ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯄꯥꯔꯇꯤꯒꯤ ꯑꯣꯐꯤꯁꯇ ꯅꯧꯅ ꯄꯥꯔꯇꯤ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯑꯦꯝ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ (NDA)ꯒꯤ ꯀꯟꯚꯦꯅꯔ ꯑꯃ ꯑꯣꯏꯅ ꯃꯤꯐꯝ 3ꯂꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝ ꯎꯅꯔꯦ, ꯒꯚꯔꯅꯔꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈ꯭ꯔꯦ, ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯂꯨꯁꯟ ꯑꯃꯠꯇ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯎꯗꯦ꯫ ꯑꯩꯈꯣꯏ ꯑꯁꯤ ꯀꯌꯥꯝ ꯇꯣꯟꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯤꯡꯈꯣ ꯍꯥꯏꯔꯤꯕꯅꯣ? ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯦꯝ ꯇꯣꯝꯕꯤꯅ ꯍꯪꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯃꯤ ꯃꯁꯤꯡ ꯑꯁꯨꯝ ꯍꯟꯊꯍꯜꯂꯕꯗꯤ ꯀꯔꯤꯅꯣ ꯇꯧꯒꯗꯕ? ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯜꯂꯨ ꯍꯥꯏꯔꯒ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯗ SIR ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯅ ꯂꯣꯀꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ SIR ꯅꯤꯌꯝ ꯆꯨꯝꯅ ꯇꯧꯅꯕ ꯑꯃꯗꯤ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ (ECIꯅ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯍꯟꯅꯤꯡꯉꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯤꯚꯝ ꯌꯦꯡꯂꯒ ꯃꯇꯝ ꯄꯤꯔꯒ SIR ꯆꯠꯊꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯂꯣꯀꯦꯜꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯉꯁꯤ ꯁꯒꯣꯜꯕꯟ ꯕ꯭ꯂꯣꯛ ꯀꯝꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯗꯦ ꯊꯧꯔꯝ ꯏꯝꯐꯥꯜꯒꯤ ꯃꯁꯖꯤꯠ ꯔꯣꯗꯇ ꯂꯩꯕ ꯀꯥꯈꯨꯂꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯒꯣꯜꯕꯟ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯉꯥꯉꯣꯝ ꯔꯥꯅꯖꯤꯠ, ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯂꯣꯀꯦꯜ, MPCCꯒꯤ ꯁꯦꯅꯤꯌꯔ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝ, ꯑꯦꯛꯁ ꯀꯥꯎꯟꯁꯤꯂꯔ, ꯋꯥꯔꯗ ꯅꯝꯕꯔ 24 ꯀꯥꯂꯥꯟꯆꯨꯡꯂꯨ ꯒꯥꯃꯩꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯇꯩꯗ SIRꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯏꯔꯥꯡ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯑꯁꯤ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ SIR ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯆꯥꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯧꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯅꯤꯌꯝ ꯆꯨꯝꯅ ꯇꯧꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫